Sebot ka ngari ka charubadagi food poisoning oibadagi chingnaba mawongda laikhidraba thongju kendragi manung chanba thongju part 2 pechu lambakta leiba longjam khambagi imung manungda LMG na ngasi khudaki oina lupa lising taragi tengbang khusinakre khongchadaduda saruk yakiba group asigi secretary sorok haibam ojita phongtokibada imung asi BPL family li nongmagi suruga chaba hingba imungni food poisoning na maram oiraga laikhidraba thodok asi Manipurda handaki thodok asina ahan banate asigumba thodok asi thoraktaba mari leinaba singna akhanaba mityeng changbiduna miyamgi mamal yamlaba punsi kanbiu haiki ngasigi tengbang khongchat aduda saruk yakiba LMG gi member singna minute ama tumina leptuna laikhidraba khambaki thawaina mapu magi nakta ingna chikna lairunaba amadi hauzik layeng chathariba khambagi apokpi Mama amadi mache ki punsi kanba ngamlasanu haina thongni zakhi khongchat aduda saruk yakiba LMG gi publicity secretary Rakesh Nauremna lamdam sigi miyamgi awaba khudingmak laingakna loina kokhanba ngamloi laingakna uba ngamdaba awa ana tarabasing nakna leiriba kairoi leikaina angam mateng pangsinduna punna hingminnaragadi lamdam asi chawkhatpa purakpada chawna mateng oiragani haiki